ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛ ꯈꯣꯡꯊꯣꯡ ꯑꯣꯏꯅ ꯄꯨꯔꯦ. ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯣꯛ ꯃꯈꯣꯡꯅꯦ ꯊꯥꯎ ꯀꯩꯀꯩ ꯉꯧꯅꯕ ꯃꯔꯨ ꯃꯔꯥꯡ. ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡꯕ ꯊꯥꯛꯄꯗ ꯎꯠꯂꯛꯑꯒꯦ. ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ 3ꯂꯛ 4ꯂꯛ ꯀꯥꯝꯃꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯦ ꯐꯤꯕꯝꯁꯦ. ꯋꯥꯎ ꯈꯨꯐꯖꯁꯦ. ꯍꯥꯎꯔꯦ. ꯃꯌꯥꯝ ꯇꯤꯜꯍꯧ ꯍꯥꯞꯄꯒꯦ. ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕꯗꯣ ꯍꯣꯔꯦꯟ ꯊꯣꯡ ꯂꯣꯏꯀꯥꯟꯗ ꯆꯥꯕꯗ ꯌꯦꯡꯉꯁꯦ. ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯛꯑꯦ. ꯃꯌꯥꯝ ꯃꯣꯔꯣꯛ ꯊꯥꯛꯑꯒꯦ. ꯃꯆꯨ ꯊꯥꯛꯑꯒꯦ ꯌꯥꯝꯅ. ꯃꯈꯥꯗ ꯀꯥꯁꯟꯗ꯭ꯔꯦ. ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯣꯛ ꯈꯣꯡꯊꯣꯡ ꯑꯣꯏꯅ ꯄꯨꯔꯦ. ꯑꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯣꯛ ꯃꯈꯣꯡ ꯍꯥꯏꯕꯗꯣ. ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯥꯏ ꯐꯖꯅ ꯋꯥꯅ ꯃꯅꯤꯡꯗ ꯁꯣꯌꯥ ꯁꯣꯁ ꯀꯩ ꯊꯥꯛꯇꯅ ꯊꯣꯡꯕꯗꯨꯁꯨ ꯂꯩ. ꯃꯌꯥꯝ ꯃꯥꯏ ꯃꯆꯨꯁꯦꯀꯣ ꯐꯖꯩꯕ ꯈꯨꯐꯖꯁꯨ. ꯑꯗꯩ ꯄꯣꯛ ꯃꯈꯣꯡꯁꯦ ꯁꯥꯡꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯅꯦꯕꯀꯣ. ꯑꯗꯣ ꯀꯛꯑ ꯊꯣꯡꯉꯦ. ꯀꯛꯑꯒ ꯍꯥꯎꯔꯅꯤ ꯉꯁꯤꯒꯤꯁꯤꯗꯤ. ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯋꯥꯅ ꯊꯣꯡꯖꯔꯤꯕꯁꯨ ꯍꯧꯖꯤꯛ ꯊꯣꯡꯕ ꯂꯣꯏꯔꯦ. ꯑꯗꯣ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝꯅ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨ ꯃꯌꯥꯝꯅ ꯏꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟꯁꯤ ꯅꯝꯕꯤꯔꯝꯃꯣ. ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝꯈꯠꯂꯦ. ꯑꯗꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯩꯅꯤ. ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ. ꯃꯍꯤꯗꯣ ꯍꯥꯟꯅ ꯍꯩꯗꯔꯣ. ꯋꯥꯎ ꯃꯆꯨꯒꯁꯦ ꯁꯣꯌꯥ ꯁꯣꯁꯀ ꯊꯥꯛꯄꯩ ꯃꯑꯣꯡꯒ ꯀꯩꯅꯣꯝ ꯇꯧꯕ ꯋꯥꯅꯤꯗ. ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ. ꯃꯌꯥꯝꯗꯣ ꯐꯖꯗ꯭ꯔꯦ. ꯍꯥꯎꯋꯦ. ꯋꯥꯎ ꯀꯩꯕ ꯃꯍꯥꯎꯁꯦ ꯀꯩꯅꯣꯝ ꯀꯦꯞꯁꯨꯟ ꯌꯥꯎꯗꯕꯩ ꯇꯥꯏꯞꯇ ꯇꯧꯗ꯭ꯔꯣ ꯃꯑꯣꯡꯁꯦ. ꯐꯣꯇꯣ ꯇꯣꯛꯅ ꯆꯤꯛꯄꯗ. ꯅꯞ ꯅꯞ ꯂꯥꯎꯕ ꯋꯥꯅꯤꯗ. ꯆꯞ ꯆꯥꯔꯦ. ꯁꯤ ꯃꯣꯔꯣꯛꯁꯨ ꯋꯥꯠꯇꯦ ꯊꯨꯝꯁꯨ ꯋꯥꯠꯇꯦ. ꯋꯥꯅ ꯊꯣꯡꯉꯦ. ꯑꯣ ꯃꯔꯨꯁꯤ ꯆꯤꯛ ꯉꯝꯒꯗ꯭ꯔꯣ ꯅꯪ? ꯉꯝꯃꯣꯏ. ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯉꯒ
ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯑꯗꯨꯝ ꯌꯥꯝ ꯀꯃꯦꯟꯗꯣ ꯄꯤꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯈꯔ ꯑꯍꯥꯎꯕꯗꯣ ꯆꯥꯎ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯍꯥꯎꯕ ꯈꯛꯇꯪ ꯅꯠꯇꯦ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯑꯇꯣꯞꯄꯁꯨ ꯍꯥꯏꯔꯛꯑꯣꯕ ꯁꯣꯏꯈ꯭ꯔꯦ ꯅꯪ ꯕꯥꯎꯗꯧꯅꯕꯨ ꯁꯤ ꯍꯥꯞꯀꯦ ꯁꯣꯝ ꯊꯝꯃꯨꯔꯒꯦ ꯁꯣꯁ ꯉꯁꯥꯏ ꯊꯥꯛꯄ ꯑꯩꯗꯤ ꯆꯧ ꯍꯧꯅꯕꯅꯤ ꯇꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯖꯥꯅ ꯃꯆꯨ ꯐꯖꯅ ꯂꯦꯞꯄꯅꯤ ꯐꯨꯗ ꯀꯂꯔꯒꯤ ꯃꯍꯨꯠꯇꯅꯤ ꯁꯤꯁꯦ ꯍꯩ ꯃꯔꯨ ꯈꯔ ꯊꯣꯛꯂꯛꯄꯁꯤ ꯁꯥꯏꯕ ꯉꯝꯃꯤ ꯀꯣꯇꯥ ꯑꯗꯨꯗꯤ ꯂꯧꯔꯦ ꯑꯣꯛ ꯃꯇꯨꯝ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤ ꯃꯈꯣꯡꯁꯤꯅ ꯐꯩꯌꯦ ꯑꯩꯗꯤ ꯁꯤꯅ ꯐꯩ ꯅꯪꯗꯤ ꯅꯠꯇ꯭ꯔꯣ ꯍꯥꯎꯏꯗ ꯑꯩꯗꯤ ꯁꯤꯅ ꯐꯩ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯏꯉꯛꯇ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯂꯣꯏ ꯁꯤꯠꯂꯦ ꯀꯩ ꯊꯥ ꯀꯧꯖꯥꯠꯅꯣ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣꯅꯤ ꯖꯅꯋꯥꯔꯤꯅꯤ ꯏꯕꯨꯡꯉꯣ ꯇꯦꯂꯪꯒꯥ ꯄꯥꯏꯕ ꯌꯥꯔꯛꯑꯅꯤ ꯈꯔ ꯂꯩꯔ ꯑꯗꯨꯝ ꯌꯥꯔꯅꯤ ꯄꯥꯏꯁꯤꯔꯥ ꯃꯔꯨ ꯈꯔ ꯌꯥꯎꯗꯕ ꯑꯃ ꯈꯟꯒꯦ ꯁꯤꯅ ꯈꯔ ꯌꯥꯎꯗꯕ꯭ꯔꯣ ꯁꯤꯁꯤꯅ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯁꯤ ꯇꯧꯔꯒꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯀꯩꯒꯤ ꯄꯨꯛꯁꯦ ꯊꯟꯒꯠꯂꯦ ꯆꯥꯊꯣꯛꯄꯤꯒꯦꯁꯦ ꯆꯥꯎ ꯆꯥꯁꯟꯒꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯩꯈꯣꯏꯅꯤꯒꯤ ꯕꯣꯗꯤꯁꯦ ꯌꯥꯗ꯭ꯔꯦ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩ ꯇꯧ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯇꯧꯋꯦꯕ ꯑꯗꯨꯝ ꯑꯌꯨꯛꯇ ꯍꯧꯒꯠꯂꯒ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤ ꯆꯦꯂꯦꯟꯖ ꯇꯧꯖꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅꯤꯅ ꯃꯌꯦꯡ ꯇꯥꯕꯩꯗꯣ ꯚꯤꯗꯤꯑꯣꯗꯨ ꯚꯤꯗꯤꯑꯣ ꯅꯝ
ꯆꯥꯛ ꯉꯝꯗ꯭ꯔꯦ ꯀꯌꯥꯝ ꯍꯥꯎꯔꯨꯁꯦ ꯋꯥꯏꯉꯁꯥꯏ ꯇꯦꯁ ꯇꯪꯉꯦꯕ ꯁꯣꯝꯗ ꯏꯟꯖꯥꯡ ꯁꯤ ꯆꯥꯅꯤꯡꯉꯥꯏꯗ ꯑꯩ ꯇꯦꯁ ꯇꯪꯉꯗꯤ ꯑꯗꯨꯝ ꯄꯨꯛ ꯊꯟꯒꯠꯂꯦꯕ ꯃꯊꯪꯗꯩ ꯇꯪꯉꯔꯣꯏ ꯆꯥꯛꯁꯨ ꯆꯥꯊꯣꯛ ꯇꯧꯔꯣ ꯍꯥꯎꯗꯤ ꯍꯥꯎꯔꯦ ꯏꯟꯖꯥꯡꯁꯦ 이거요. 짱이죠 와래 이거 싸봐 뿌듯해 뜨거운기더라 나도 많이 해리지 않을 텐데 saya piece mapan hapam mo niba piece kaya kadang kaya ama ani mari mga tsaka This is mapanhil. Sa'yo. ay kung ay masahapon na piece mapan kadang malo ba 짝지 빵이. 아무도 본인이 사실이다 피스 안 내면에도 머리가 당하게도 싸움 없는데요 뭐그래 생각래 북 맞지 ngầu rồi chắc chắn phúc thành cả lại gì ở lúc em xài đó piece trai này lên mình đó khôi na sai về mấy cái thằng em thôi rồi đừng xa đây cái ai giảm cha nên tôi tưởng nữa tôi ngầm đấy mà ở lúc em là khôi exercise cái tàu hay là cái challenge tàu với video ông em nắm cái thằng cái chơi là em là khôi video sẽ lười với những cái 이반 이 고로 특별히 어디가 매am 맛있게 하오래 또 매am도 그 어제 통고다보다 여기도 또 매am 그 비디오를 미행은 동사비 오면 하오래 동원 지지 맛있게 마땅 다시 선들이 애도 매am 마땅히 마텔 하버디 마땅히 비디오 담 우너세 매am 시기디 바이바이